Guwahati High Court na Assam Lainga Kapuna Kusomna Duna Environment and Sustainable Development, Role of Judiciary and Digitization of Indian Judiciary, its impact in dispensation of justice Hairibi Hiramasida, Pangthokadaba Seminar Amabu, Union Minister of Law and Justice Kiran Rijijuna Hogdokadauri. Ngasi Pangthokadoriba Seminar Hogdokpagi Tharamadуда, Assam's Chief Minister Dr. Himanta Biswa Sharma, Supreme Court ki Judge Singh Amadi, Guwahati High Court ki Chief Justice Saruk Yagani. Manipuri Battalion na Headquarter IGA South ki mityang makhada 4 Assam Rifles ki Laikhidraba KR Thangkhul gi mafamda laisukatuni kai khumna ba utkre. Inglising amaga chamapan humfunipan gi October 19 da Ukrul gi Tolui Lambida ROP duty tawringai da lalahupasingna ambush chatharakpada nakal ani gi marakta nongmaina kapnabada mahak nongmaina panduna laikhidabani. Mahaki kathokpagi lingjel adubu ikai khumnaba oina thoron masi pangthokhibani. Apunba Marup 3-star Haudokhibagi ahumlak suba kumon palan thoramga mari lenana chahi humbudragi mathakta lairaba Irengbam khulgi ahal yankhaida kambal khudol tamduna ikai khumnabu utpaga loinana borni bagi thoram pangthokre. Founder member Sanasan Bikram, Tongbram Sasikanta, Sapam Ropens ta Sinduna, Ngarang ahal oiraba singbu ikai khumnaba utpaga loinana borni bagi thoram pangthokhibaduda Irengbam Gram Panchayat ki Pradhan Irengbam Gopen na thoram mapu oina saruk yaki. Kari karamba wakhalonda khudol singa sipiribano haibagi matangda apunba Marup 3-star gi founder member Sapam Romesh na phongdokhibada hinglingai matamda ima ipa singbu luna chana nungshina makhoibu yokpiba thakpibana makhoide ikai khumnaba utpa haibasi macha singi wakhalon oigadabani sikhraba matungda mama mapa nungsibana asengba nungsibana te hinglingaida ahal laman singbu mapung fana yengsilaba matamda All Age Home Lairibasi Laibagi Mathau Tarakoi Haiki. Laiba ahal orbasin da koina mu em tamjari sina haidu khanjari sina ire mu phungda laiba mu sakupa chappa ngabra ma di ahal sala awasin da koina kari patam jabo bina tu supire ga de koi thamoi da pinani aida khalaga na koina karba ibu sinda koi toki ta yawa sa khara ai leja khara tawagal lai sinna da na ai koi asi ormasi sijamani. Social media seasonariba miyoi singi pen daba labor sing kokanaba ki pandam da lengak na tha ahum ki manungda grievance appellate committee sing semlagani hairi hiramasi ki matang da Ministry of Electronics and Information Technology na gazette notification thok tu ngarang Information Technology Intermediary Guidelines and Digital Media Ethics Code Rule 2021 amend tawnana bakhangan kre notice adu ki matung inna grievance appellate committee khudingmaki Central Lengak na chairperson amaga member aniga hapkani. Grievance officer na miyoi ama hekta dagi fangba report ama numit kuntrani gi manungda grievance appellate committee da appeal tawduna thabak paikhathanbagi ayaba pigani. Grievance appellate committee asina online gi khuthangda social media sizinaba singdagi lakpa pendaba natraga wakat khudingma kokhananaba pambai amasu puthokani hairi. Khongthang asi social media sizinariba singbu ngak senanabani haina Electronics and Information Technology Minister Ashwini Vaishnavna phongdokladuna online user singbu hiram amatadagi awaba pidanaba paikhatpa khongthangni haina su phongdokhi. Haukiba pung kunmari da India da nauna miyoi lising ama jamnga homfu mapan COVID positive oire laikidaba mi ki masing na mapan ni fagalakpagi changchada marfutara nipan ga 10.8 oiri apunba confirm case na koti mari lakh ni futaruk lising yangkai chatru konfunitho yokre active case na lising tara nipan chanipan na anini laina asna maram oraga laikidaba mi ki masing na lakh manga lising kun mapan nipan ni laina asidagi naba faduna discharge tawkiba mi ki masing na koti mari lakh ni fumathoi lising ani chanipan yangkai ni thoini laina asidagi ngak thoknana ba vaccine kapthokiba apunba mi ki masing na koti chani tara mapan lakh homfunithoi lising tara nipan chahum kunthra nipan henkre Malem ki oina COVID laichat na khwaidigi na sokalaba lebak singi manungda USA na ahanba India na anishubada amadi France na omshubada leiri awang nongpok state ki oina Assam na ahanba Mizoram na anishuba amadi Manipur na omshubada leiri.